Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. Leikhidraba Paomee Djamani gi mafamda Paomee singna Awangba Thakta Ekaikhumnaba Utkhre. Fazin kiba khulngakpa sing thado u haina wanggoida maira paibi singna wakat mipam phamkhre. State Police na khulngakpa kaya fabadiki hendoktuna hatpat tupagi thawong yaningde haina phongdorakli. Leikhidraba Paomee Djamani gi mafamda Paomee singna Awangba Thakta Ekaikhumnaba Utkhre. Lamdam asida thokiba iho amagi paw lawringeda police na kapthorakiba nomai maruna pambadagi Leikhidraba Paomee thangjam Djamani allies nanaugi tarani thoirak suba Leikhidrabagi kumon thoram pangthokre. Manipuri gi luraba tanpham singda Paomee singda thawai kubak ta haptuna marik chumba E-PAO yohanaba hotnabada lawriba thodang khangbiduna Paomee singbu khudong thiba thoktanaba hotnaba miyamna mateng pangbiyu haina All Manipur Working Journalists Union gi President Vijay Kakting tabamna phongdorakli. Ngasi Imphal West District ki manung channel leiriba Thangmaiban Cherau chingda leiba Paomee asigi ningsing khubamda Leikhidrabagi imung manung Thangmaiban Sinam Lekai gi Naharo Lesemba Club Maira Paibi amadi Paomee singna saruk yaduna Leikhidraba nanaugi mafamda leikatuna Ekaikhumnaba Utkhre. Thoram aduda President Vijay na makha taraduna Paomee singna masagi mathau tawringeda asok apan siban naba khudong thiba mayoknaba kaya yaukre. Awaba sing asi thengnarabasu Paomee singna hanba leitana hotnariba sing asi ireibak iramdam amadi miyamgi damaktani haiki. Thoram aduda saruk yakiba Naharol Lesemba Club ki President ki thausu puriba Thamaiban United Club ki President Pratap Lesang themna miyamgi damakta Leikhidraba Paomee singna laukiba thodang ngasigi mirol amadi tungi haugalakadoriba mirol singda khanghanaba mathautai. Chairau chingda Leikhidraba Paomee singgi ningsing khubam ama thamduna arakpa miyoi singnasu khangjanaba samgat sagat haningba apamba lei haina mari leneba singi pukning chingsingki. Panba yabadi ingkumja lising ani tarani thoi gi ngasigi numit asida Manipur gi film actress amada NSCNIM gi kader amana Chandel da chathakiba pamnaba thodokki matangda Thangmaiban Sinam Lekaida miyamgi ihau hauki. Iho adugi paw lawringeda Manipur Police ki maikadagi kapthorakiba nongmai maruna Prime News Channel Guwahati gi correspondent orambada natana DDK Imphal gi news trigger oramba nanauda Manipur Police ki maikadagi kapthorakiba nongmai maruna panbadagi leikhidabani. Fazin kiba khulngakpasing thado u haina wanggoida maira paibi singna wakat mifam phamkhre. Salungphamda khulngakpa ama Leikhidaba amadi khulngakpa taruk police na fazin khibagi mayokta ngasi mayai lambi apunba maira paibi singna wangoi kaitheda wakat mifam phamkhre. Wakat mifam aduga mari lenana wangoi apunba maira paibi gi secretary asa lemena phongdokhibada ekhoi gi relief camp ta leiriba ima ibel amadi ichil inau singna awa chaina wang khanglaga ngasi phawbada hinglibani. Masigi sumatakta ekhoibu ngakpi senbiriba khulngakpa singbu ngami haibagi matagum phaba punba tawriba asi yaningde makhoina ngamba tarabadi sa sandawna mihat thina hatpa ngamleba kuki terrorist singa mayokna biu amadi fazin khiba khulngakpa singbu atuba matamda thadokadabani haina makhataki. State Police na khulngakpa kaya fabadagi hendoktuna hatpa tupagi thawong yaningde haina phongdorakli. International Peace and Socio Advancement IPSA gi miyeng makhada tongan mamafam kayada mafam adugi club organization maira paibi amadi CSO singapunduna khulngakpa hatpada chenaba police commando thabaktagi lokthokadabani fazin khiba khulngakpa sing condition amata yaudana thadorakadabani haina Assam yauna Khumbong Thobal Pukhau Kaibulna chingba mafam kayada wakat mifam phamkhre. Hairiba mifam asigi saruk ama oina chingmairongda leiba Tangkhul Baptist Church ki mayoknabada leiba Mau Marketa mafam adugi miyam thoklaktuna pangthokiba wakat mifam aduga mari leinana IPSA gi General Secretary Sana Jawbat nongthongbamna phongdokhibada ngasi Manipur gi mafam kayada natana Assam leibak yauna pangthokleba wakat mifam asi iramdam asida thokliba irang asida State Police na khulngakpa kaya phaba punmadagi hendoktuna hatpa tupagi thabak chatharakliba asigi mayokta pangthokpani. Malemgi oina geopolitics war asigi manung chanba oina India lengangna chathariba proxy war asida kuki narco terrorist sing season naduna maitei phurupta atamnana khut thahalakpa asi tungda phaba oirakloi haina hanjen hairabasu India amadi Manipur lengak anina tabidaba haibasi yamna laibak thibani.
Irang asida irebak ifurup ngak shenjariba khul ngak pataru ngasi kota puthoklabasu condition amata yaudana thadorakadabani amadi Leikhidraba khul ngakpagi mayumda lengaki maikadagi tawpham thokpasingshu tawgadabani amadi makhatana asigumba thodok asi thokhanbiganu haina phongdokhibaga loinana ngasigi double engine gi lengak asina Manipurgi irang asi loishenba ngamdribanu haibasi lamdam asigi miyamgi wahang ama oiri haiba wafamsingshu phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Thiba humbagi thabak chathabada khutlai kaya fagalkhre pripaki kadar ama fare Manipur da tholiba irang asina maram oiduna law and order gi mathau tawriba combined force na chathakiba operation da kangpopi amadi Imphal West ki tongan tongan mafam singdagi khuchu khulai kaya fagat pangamle Imphal West amadi kangpopi district ka tainaba mafam sing Phayeng Shenglung amasung Chiru gi mafam singda search operation tawagi thabak chathaki Search operation aduda kapa yariba maru taramathoi SLR ge magazine ama SLR ge empty cartridge Humputaruk radio shed ki battery ama amasong antenna ama Phayeng porem chingi mafam singdagi phagat pangamki atopa mafam ke Shenglung su local made bomb ama yauna nomoi maru amadi kapthokraba tokningsing phagatki Nakal amaromda Manipurgi lalhalup ama oiriba aina thingkraba pripaki active cadre ama Ngarang Manipur Police ki team amana fare hari faraba mioi adu Kakching district ki manung chanba irengban mairemba maning lekai dagi khombong mayum a visit sing chahi kuntaruk kawi hari district asigi manung chanba Kakching chumnam gi area dagi fagat pangam khibani makha taba thabak laukhanaba Kakching police station na sinakre haina so police ki pau asena hari Kuki terrorist singna santi khongbal amadi thangnaba khul singda nongmai kapsinduna landarakre Kuki terrorist singna yamna toina bomb amadi nongmai kapsinduna landarakpham oiriba Imphal East district ki Yangang Popi police station gi manung chana leriba maitei khul santi khongbal amadi thagnana khulda ngarang numidang kuki terrorist singna uyok chingdagi nongmai round kaya kapsilaktuna landarakre hari Pauche asina khunja singdagi phangba paugi matung inna ahanba oina ngarang numidang pung 5:45 rom taba matamda uyok chingdagi kuki terrorist singna nongmai round 10 rom kapsilakibani aduda mafam aduda leriba security force na khut handuna nongmai kapkhi hari Masigi matungda numidang pung 9 lom taba matamda su uyok chingdagi kuki terrorist singna nongmai round kharak amuk hana santi khongbal amadi thangnaba khul singda nongmai kapsilakibani Madudasu mafam aduda leriba security force singna nongmai round khara handuna kapki amuk hana makhatana nongmai kaplakhidre hari khunja kaya na pau asida phongdorakpagi matung inadi uyok ching hariba chingi saruk asida kuki terrorist singi achoba makol ama oiduna lairakpa khuire mafam asida makhoigi bunker kaya saduna terrorist sing masing yamna thomjinduna afaba kutlai kaya paishinduna leire haibigi pau phanglei Maduna makhoina thangnana leriba maitei khulsingda nongmai amadi bomb kapsinduna landaningba matamda landarakpa haibadu oire maram aduna Manipur lengangna uyokching amadi akoiba tampaka thangnaba chingi mafamsingda leriba kuki terrorist sing asi takthokpagi thabak chathabiu Hauzik Phawbal kuki terrorist singi camp saduna leire haiba khangna Manipur lengakna tumina leishilebesi karigino lengak ama oibagi miyamgi punsi amadi lanthum law and order ngapagi thabak adu chapchana pangthokpiduna khunjasing leitan lehenbiu hari Training loraba IRV singna imalaibak ngakpa miyamgi lanthum amadi punsi ngakpada thodang lorgani haina CM na phongdokre Manipur ga yumthangnariba Assamgi Deragaon da leba Lachit Warfukan Police Academy da training chathakiba Manipur gi tara amadi taramathoi shuba Indian Reserve Battalion IRV gi personnel singasi passing out parade pangthokre passing out parade aduda Manipur gi Chief Minister N Viren Assam gi Chief Minister Hemanta Biswa Sharma Manipur amadi Assam gi MLA Singh amadi Manipur Police ki makok thongba official kaya saruk yaduna pangthokhi Thoram aduga mari lenena Manipur gi Chief Minister N Viren na phongdokhibada Assam lengak amadi Police Department na achoba thodang lobiduna ngasi Manipur gi tara amadi taramathoi shuba IRB gi personnel sing asi mapung phana training lore Masi state ani asigi mai pakwa amani training loraba IRB personnel sing Manipur gi miyamna taramna okraba ngaiduna lehori ngasi di nakhoi mapung phana training lore imalebak ngakpada amadi miyam gi lanthum amadi punsi ngakpada thodang lorgani
Manipur gi oina security gi awat pakaya lebena Union Home Minister da kana taknabadagi Prime Minister, Home Minister amadi Defense Minister na Manipur gi damak khanbiduna ayaba pirakhibaga loinana IRB gi battalion ani asi laukhibani. CM na makata na hai Assam gi Chief Minister Hemanta Biswa Sarma na IRV gi battalion asigi training pinaba haizabada ayaba pirakhiba asimak ekhoina khak kauthopom thokte. Ngasi training loiraba personnel singna se liba dress amadi sakliba wasak adu ngakna amadi khangna chatkadabani. Ngasi training center asida punna leminariba asigumna punna nushinana amadi matam leba kibikta punna thabak tawminasi haiki. Nakal Amaromda ngasi passing out period loiraba IRB personnel sing Assam dagi Leikhagi lambida purakadauribra natraga nongthaki lambida purakadauribra habidi hauzik phawbagi oina chap chana khangmangamdri. Manipur lenga ki maike dagi Leikhagi lambida hayeng dagi Imphal da puraknaba thorang tawkhibani. Manipur lenga ki thorang adugi mayokta training loiraba IRB personnel singi mama mapa oiribisingna Leikhagi lambida puraktanaba akanba khongjang kaya changsingkhibani. Apunba personal lising amuga chatret henba adu Assam gi Dergaon da leba Lachit Barfukon Police Academy da training tongnamba gi damaktadi Indian Air Force ki akhanaba flight ta Imphal dagi Assam phawba purakhibani. Adu bo hozik training loiraba IRB personnel sing masa na Imphal thoraknaba yana su leiri hari. Manipur da hozik leiriba irang se ngasi wasak lawriba nakoi mayam sina laaba matungda anauba inot amaga loinana ikoi punna amatoina ngasi leiriba sumaina all community as a Manipuri as a whole tribal gi Maitai gi loina sure medi pangogi aduna loina Manipur yorakanda ngasi Assam da leiriba sigi atmosphere oneness sigi amaga nungsi sanana leiriba se nakoi het Manipur yobaga nakoi gi ekoi gi mung manung pangsinda wari sarakanda hanagi adugumba yamna amatta oiba Manipur ingna chingna ACCSA Koba Alumni Apex Body Amasem Crave. CC Higher Secondary School gi Maroeba Alumni Association ama oiriba CC School Friends ki Officer Association asigi President Laistrom Gunana Chair Lodona Pangthokiba CC School Friends amasong CCN Forum anigi miphamda yamna kupna khanaraba matungda School asimaki Alumni Association ani punsidona Association of CC School Alumni ACCSA Koba Alumni Apex Body amasem crave. Nauna Shyamlaba Alumni Association asigi CC School Friends ki President Laistram Gunana Nauna Punsinduna Semlaba Alumni Association asigi President aduga CCN Forum gi Laistram Ingochana Working President Angomcha Chingkhaina Vice President Takhelambam Robinson na General Secretary Konjengbam Premchana Joint Secretary Sapam Tezamnina Treasurer amasung Mayangbam Ranjana Secretary of Public Relation oina mathangshitna thau punaba yetnaba leitana khankre. School asigi hauji principal oiribi Khulam Mam Tombi Debina apunba alumni asigi ahanba term gi Dean of Alumni oibina bak haizakre. Fox na Christmas ki yafa paujal pirakli. Christmas lining chatpasingi chahi amada amungtam pangthopa khwaidiki chawba kumhai ama oiriba Merry Christmas alapada lamdam asida yalhau ngai dagi nushi chanana khunda minaraklaba machin manau oiba yalhau phuruk khudingmaki maphamda Federation of Civil Society Organization Fox na Manipur na yaifa paujel pijari haina organization asigi maiketagi thokpa cherolamana phangdorakli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada marueba pau amuka hana pizani. Leikhidraba Paomee Djamani gi maphamda Paomee singna Awangba Thakta Ekaikhumnaba Utkhre. Fazin kiba khulngak pasing thadu u haina wangoida maira paibi singna wakat mi phamkre. State Police na khulngak pa kaya fabadagi hendokto na hat patupagi thawong yaningde haina phangdorakli. Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari.